ngasi ayu pung mariga minute kontra rom chatpada kaithel manbe police station gi manung chanba kuki khul ama oiriba kotlen lomda lambi ngauduna cycle thauraga maitai macha ama lakpadagi maitai manli haiduna mafam maduda duty tawriba police personnel singna tanaraga hanglubada maitai oirambadagi police ki team na kanbangam haure haire Miyoi adudi changangai bamon lampaktagi yumnam kanhaigi machanupa yumnam Suresh kawi haire Mahak asi nongmagi thabak suraga chaba miyoini amadi nambol lomdagi mayumda halakpagi lambida lambi lamangnabani haire Hauzik thokliba irang asida miyamna kuki khulga tainaba mafam singda maitai singna yariba makai changsin biganu kuki khulga tainabada Mathau tawduna lairiba state force singna so mikup nahom singna check tawduna chathok chasin tawba matamda red zone lansin handana ba hotnari haire